ꯑꯁꯨꯝꯅ ꯔꯥꯖꯕꯤꯔ ꯂꯥꯛꯄ ꯑꯃꯗꯤ ꯗꯦꯕꯤꯠ ꯃꯈꯣꯏ ꯑꯍꯨꯝ ꯆꯠꯈ꯭ꯔꯕ ꯃꯇꯨꯡ ꯔꯥꯅꯤꯗꯣ ꯅꯤꯇꯤꯗ ꯑꯣꯟꯁꯤꯜꯂꯛꯏ꯫ ꯅꯪꯗꯤ ꯃꯊꯪꯒꯤ ꯁꯕꯖꯦꯛꯁꯨ ꯌꯥꯎꯔꯔꯣꯏ ꯍꯥꯏꯔꯤꯔꯣ? ꯀꯔꯤ ꯑꯣꯏꯅ ꯉꯝꯗꯕꯅꯣ ꯍꯥꯏꯕꯁꯨ ꯃꯔꯣꯜ ꯍꯥꯏꯗꯦꯗꯣ? ꯀꯩꯁꯨ ꯇꯧꯕ ꯅꯠꯇꯦꯗ, ꯌꯥꯎꯕ ꯉꯝꯗꯣꯏ ꯑꯣꯏꯔꯗꯤ ꯌꯥꯎꯔꯒꯦ, ꯅꯠꯇ꯭ꯔꯗꯤ ꯉꯁꯤꯒꯤ ꯄꯣꯊꯥꯔꯒꯦ꯫ ꯆꯥꯛꯁꯨ ꯆꯥꯗꯦ ꯑꯌꯨꯛꯀꯤ, ꯅꯪꯕꯨ ꯅꯁꯥ ꯇꯨꯝꯕ ꯉꯝꯗ꯭ꯔꯤꯔꯣ? ꯉꯜꯂꯤꯉꯩꯗ ꯍꯥꯏꯍꯧꯀꯣ, ꯑꯣꯖꯥꯗ ꯍꯥꯏꯔꯒ ꯅꯪꯕꯨ ꯗꯣꯛꯇꯔ ꯑꯃꯒꯤ ꯃꯅꯥꯛꯇ ꯄꯨꯅꯕ꯫ ꯏꯟꯗꯣꯝꯆꯥ, ꯑꯩ ꯇꯨꯝꯗꯕꯁꯨ ꯀꯩꯝ ꯇꯧꯗꯦ, ꯏꯁꯥꯁꯦ ꯅꯨꯡꯉꯥꯏꯐꯝ ꯑꯃ ꯈꯪꯗꯦ, ꯉꯥꯏꯍꯥꯛ ꯂꯩꯔꯗꯤ ꯐꯈꯤꯕꯁꯨ ꯌꯥꯏꯗ꯫ ꯃꯔꯣꯜ ꯑꯃꯗꯤ ꯁꯦꯡꯅ ꯍꯥꯏꯌꯨꯗ, ꯑꯅꯥꯕ ꯈꯪꯖꯤꯟꯕꯁꯦ ꯑꯩꯁꯨ ꯌꯥꯝ ꯇꯧꯔꯝꯃꯤ, ꯑꯗꯨꯕꯨꯅꯦ ꯀꯩꯁꯨ ꯀꯥꯟꯅꯗꯕꯅꯤ꯫ ꯑꯩ ꯅꯣꯡ ꯅꯤꯅꯤꯗ ꯌꯨꯝꯗ ꯆꯠꯂꯨꯈꯤꯒꯦ ꯌꯥꯒꯗ꯭ꯔꯥ ꯏꯟꯗꯣꯝꯆꯥ? ꯌꯨꯝꯗ ꯆꯠꯅꯤꯡꯕꯒꯤ ꯑꯣꯏꯔꯦ, ꯑꯗꯨꯒꯤꯕꯨ ꯆꯔꯥ ꯍꯦꯟꯕ ꯍꯧꯅꯕ꯭ꯔꯅꯦꯍꯦ? ꯆꯥꯛ ꯇꯨꯝ ꯆꯥꯊꯣꯛ, ꯏꯪꯕꯨꯗꯤ ꯏꯪꯉꯝꯃꯅꯤ, ꯑꯌꯨꯛꯀꯤꯅꯦ ꯅꯨꯃꯤꯗꯥꯡꯒꯤ ꯈꯔ ꯉꯟꯅ ꯍꯦꯛ ꯊꯣꯡꯕꯤꯔꯒꯦ꯫ ꯑꯩꯅ ꯁꯤꯗ ꯂꯩꯕꯁꯦ ꯁꯥꯔꯒ ꯏꯟꯗꯣꯝꯆꯥ ꯍꯣꯏꯗꯁꯨ ꯌꯦꯠꯄ ꯑꯣꯏꯅ ꯊꯣꯛꯑꯝꯃꯅꯤꯀꯣ? ꯍꯩꯃꯥ, ꯅꯪꯕꯨ ꯀꯩꯗꯧꯔꯒꯦ? ꯅꯍꯥꯟꯈꯩꯒ ꯃꯥꯟꯅꯗꯕ ꯉꯥꯛꯇ ꯉꯥꯡꯉꯤꯁꯤꯕꯣ? ꯃꯇꯝ ꯈꯔ ꯂꯩꯔꯤꯉꯩꯁꯤꯗꯅꯦ ꯄꯨꯟꯁꯤ ꯂꯝꯕꯤ ꯑꯃ ꯁꯦꯝꯍꯧꯗꯧꯅꯤ, ꯑꯇꯣꯞꯄ ꯂꯥꯡꯐꯥꯡ ꯈꯟꯕꯁꯨ ꯌꯥꯔꯣꯏꯀꯣ꯫ ꯑꯩꯗꯣ ꯍꯣꯁꯇꯦꯜꯗ ꯍꯟꯁꯤꯔꯥꯅ ꯈꯜꯂꯝꯕꯅꯤ꯫ ꯍꯩ, ꯑꯩ ꯁꯥꯎꯒꯦ ꯇꯧꯕ ꯋꯥ ꯉꯥꯡꯉꯛꯀꯅꯨꯀꯣ, ꯃꯇꯨꯡꯗ ꯑꯃꯨꯛ ꯄꯜꯂꯗꯤ ꯑꯩꯗꯤ ꯁꯥꯎꯅꯤ꯫ ꯀꯔꯤ ꯋꯥꯔꯤꯗꯅꯣꯅꯦ ꯅꯈꯣꯏ ꯑꯅꯤꯅ ꯁꯥꯎꯅꯗꯣꯏꯁꯤꯅ? ꯏꯁꯤꯡ ꯒ꯭ꯂꯥꯁ ꯑꯃꯗꯨꯝ ꯄꯨꯔꯛ, ꯈꯅꯥꯎꯒꯁꯤ ꯈꯔ ꯈꯔ ꯀꯪꯉꯤ꯫ ꯇꯥꯟꯖꯥꯗꯨꯗ ꯇꯤꯀꯦꯟ ꯆꯪꯂꯛꯇꯨꯅ ꯍꯥꯏꯔꯕꯅꯤ ꯅꯤꯇꯤꯅ, ꯁꯥꯔ, ꯕꯣꯇꯜꯒꯤꯁꯨ ꯑꯣꯏꯅ ꯑꯗꯨꯝ ꯊꯛꯄ ꯌꯥꯅꯤꯌꯦ? ꯑꯗꯨ ꯊꯛꯑꯒꯦ꯫ ꯑꯣ, ꯀꯅꯥꯅ ꯀꯔꯤ ꯍꯥꯏꯖꯤꯜꯂꯕꯅꯣ ꯈꯪꯗꯦ, ꯁꯤꯗ ꯂꯩꯕꯁꯦ ꯅꯨꯡꯉꯥꯏꯇ꯭ꯔ ꯃꯥꯜꯂꯦ, ꯍꯣꯁꯇꯦꯜꯗ ꯑꯣꯏꯅ ꯍꯜꯂꯁꯤꯔ ꯈꯜꯂꯤ, ꯑꯗꯨꯗꯅꯦ ꯑꯩꯁꯨ ꯁꯥꯎꯅꯤꯡꯉꯦ ꯍꯥꯏꯔꯝꯕꯅꯤ꯫ ꯑꯩꯒꯤꯗ ꯂꯩꯕ ꯀꯩꯗꯧꯔꯕ? ꯌꯥꯔꯣꯏꯀꯣ ꯆꯠꯈꯤꯕ, ꯅꯪꯅ ꯆꯠꯀꯦ ꯍꯥꯏꯔꯕꯁꯨ ꯃꯇꯝ ꯆꯥꯔꯀꯥꯟꯗ ꯑꯩꯅ ꯌꯥꯔꯦ ꯁꯣꯏꯗꯅ ꯍꯥꯏꯒꯅꯤ, ꯅꯠꯇ꯭ꯔꯗꯤ ꯌꯥꯔꯣꯏꯀꯣ꯫ ꯁꯥꯔ, ꯃꯤꯅ ꯀꯩ ꯍꯥꯏꯅꯅꯤ? ꯃꯈꯥ ꯇꯥꯒꯅꯨ ꯅꯤꯇꯤ, ꯑꯩ ꯅꯈꯣꯏꯗ ꯂꯥꯛꯇꯨꯅ ꯑꯣꯖꯥꯒ ꯏꯇꯩꯃꯒꯒꯤ ꯃꯐꯝꯗ ꯐꯖꯅ ꯍꯥꯏꯅꯔꯝꯂꯒ ꯅꯪꯁꯦ ꯃꯐꯝꯁꯤꯗ ꯄꯨꯔꯛꯈꯤꯕꯅꯤ, ꯍꯦꯟꯅ ꯑꯇꯣꯞꯄ ꯋꯥꯈꯜ ꯈꯟꯅꯤꯡꯉꯥꯏ ꯑꯣꯏꯗꯕ꯭ꯔꯥ ꯈꯜꯂꯤ꯫ ꯑꯌꯨꯛꯁꯨ ꯆꯥꯛ ꯆꯥꯗꯕꯅꯤ, ꯉꯁꯤ ꯇꯨꯏꯁꯟ ꯈꯔ ꯉꯜꯂꯞ ꯂꯣꯏꯔꯒꯅꯦ ꯑꯦꯟꯁꯥꯡ ꯑꯍꯥꯎꯕ ꯑꯃ ꯂꯩꯔꯨꯒꯦ, ꯅꯠꯇꯕ ꯋꯥꯈꯜ ꯃꯌꯥꯝ ꯑꯃ ꯈꯟꯕ ꯍꯧꯅꯩ ꯍꯥꯏꯕ꯭ꯔꯥꯅꯦ? ꯑꯩꯗꯤ ꯆꯨꯝꯅ ꯃꯁꯥ ꯅꯨꯡꯉꯥꯏꯇꯦꯅ ꯈꯜꯂꯨꯔꯤꯕꯅꯤ꯫ ꯁ꯭ꯀꯨꯜꯁꯨ ꯀꯥꯕ ꯍꯧꯔꯗꯧꯅꯤ, ꯂꯥꯏꯔꯤꯛ ꯅꯠꯇꯕ ꯑꯇꯣꯞꯄ ꯋꯥꯈꯜ ꯑꯃꯠꯇ ꯈꯟꯕ ꯌꯥꯔꯣꯏꯀꯣ꯫ ꯑꯗꯣ ꯅꯣꯡ ꯅꯤꯅꯤꯗꯤ ꯃꯌꯨꯝꯗ ꯍꯟꯅꯤꯡꯉꯦꯅ ꯍꯥꯏꯔꯤ꯫ ꯆꯠꯄꯗꯤ ꯌꯥꯏ, ꯁꯣꯝꯗ ꯇꯨꯏꯁꯟ ꯍꯧꯖꯤꯜꯂꯤꯁꯤ ꯐꯔꯛ ꯇꯥꯔꯣꯏꯗ꯭ꯔꯅꯦ? ꯁꯥꯔꯅ ꯌꯥꯗ꯭ꯔꯗꯤ ꯑꯩ ꯍꯜꯂꯣꯏꯗ꯫ ꯅꯪꯅꯕꯨ ꯆꯠꯅꯤꯡꯉꯗꯤ ꯑꯩꯁꯨ ꯁꯨꯇꯤ ꯊꯥꯗꯣꯛꯑꯒ ꯄꯨꯟꯅ ꯆꯠꯂꯨꯔ ꯂꯣꯏꯔꯦ, ꯍꯦꯟꯅ ꯈꯟꯖꯤꯟꯒꯅꯨꯗ꯫ ꯑꯩꯁꯨ ꯌꯥꯎꯍꯧꯗꯣꯏꯅꯤꯀꯣ? ꯆꯠꯄ ꯇꯥꯕꯅꯤ, ꯑꯉꯥꯡ ꯑꯅꯤꯁꯨ ꯑꯩꯈꯣꯏ ꯄꯨꯟꯅ ꯅꯈꯣꯏꯗ ꯆꯠꯂꯗꯤ ꯁꯥꯔ ꯄꯥꯝꯍꯩꯕꯁꯨ ꯌꯥꯎꯒꯦ ꯍꯥꯏꯅꯤꯗꯣ꯫ ꯑꯩ ꯍꯣꯔꯦꯟ ꯕꯕꯥꯗ ꯍꯥꯏꯈꯤꯒꯦ ꯁꯥꯔ꯫ ꯍꯥꯏꯔꯣ ꯍꯥꯏꯔꯣ, ꯌꯦꯡꯉꯣꯏ ꯅꯪꯁꯨ ꯅꯁꯥꯗꯣ ꯅꯨꯡꯉꯥꯏꯇ꯭ꯔꯗꯤ ꯉꯁꯤꯒꯤꯗꯤ ꯂꯦꯞꯄꯣ, ꯑꯗꯣ ꯉꯝꯅꯤ ꯍꯥꯏꯔꯒꯅꯅꯦ ꯉꯥꯏꯍꯥꯛ ꯌꯥꯎꯔꯨꯔꯣ, ꯑꯩꯁꯨ ꯃꯊꯛꯇ ꯑꯃꯨꯛ ꯀꯥꯔꯒꯦ, ꯁꯥꯇ꯭ꯔ ꯃꯌꯥꯝꯁꯦ ꯑꯃꯨꯛ ꯂꯥꯡꯕ ꯍꯧꯔꯦ ꯑꯩꯒꯤ ꯈꯣꯟꯖꯦꯜ ꯇꯥꯗꯕꯒꯤ꯫ ꯍꯣꯏ ꯁꯥꯔ꯫ ꯑꯣꯖꯥ ꯆꯪꯂꯛꯇꯨꯅ ꯂꯥꯏꯔꯤꯛ ꯇꯥꯛꯄ ꯍꯧꯔ ꯐꯥꯎꯕ ꯂꯥꯛꯄ ꯀꯧꯕ ꯂꯩꯔꯝꯗꯦ, ꯑꯃꯁꯨ ꯌꯦꯡꯕ ꯂꯦꯞꯄꯝꯗꯦ꯫ ꯉꯁꯤꯗꯤ ꯊꯋꯥꯏ ꯏꯋꯥ ꯋꯥꯖꯩ, ꯍꯥꯏꯐꯝ ꯈꯪꯗꯕ ꯑꯋꯥꯕꯗꯨꯅ ꯍꯥꯟꯅꯗꯩꯒ ꯇꯥꯗ꯭ꯔꯦ꯫ ꯉꯁꯤꯗꯤ ꯂꯥꯏꯔꯤꯛ ꯇꯥꯛꯂꯤꯕꯗꯨ ꯁꯨꯛꯇꯥ ꯇꯥꯗ꯭ꯔꯦ꯫ ꯔꯥꯖꯕꯤꯔꯅ, ꯕ꯭ꯔꯣ, ꯃꯅꯤꯡꯗ ꯐꯝꯃꯨꯔꯁꯤꯔ? ꯃꯁꯥ ꯅꯨꯡꯉꯥꯏꯇ꯭ꯔ ꯃꯥꯜꯂꯦ꯫ ꯀꯩꯅꯣ ꯕ꯭ꯔꯣ, ꯃꯁꯥ ꯅꯨꯡꯉꯥꯏꯇ꯭ꯔ ꯃꯥꯜꯂꯦ ꯍꯥꯏꯕꯣ? ꯅꯔꯣꯜ ꯁꯨꯗ꯭ꯔꯕꯣ? ꯏꯁꯥ ꯅꯨꯡꯉꯥꯏꯇ꯭ꯔꯦ ꯍꯥꯏꯕꯅꯤ, ꯃꯁꯥ ꯅꯨꯡꯉꯥꯏꯇ꯭ꯔꯦ ꯍꯥꯏꯕꯨ ꯀꯩꯅꯣ, ꯂꯨꯅꯤꯌꯥꯟꯔꯣ? ꯅꯠꯇꯦ, ꯅꯍꯥꯟꯅ ꯃꯅꯤꯡ ꯐꯝꯁꯦ ꯍꯥꯏꯗ꯭ꯔꯣ ꯑꯩꯅ? ꯑꯔꯦꯝꯕꯗ ꯅꯪꯁꯨꯅꯦ ꯊꯣꯛ ꯊꯥꯛꯀꯦꯛ ꯇꯧꯔꯗꯅ ꯀꯩ ꯊꯣꯛꯑꯦꯁꯦ? ꯕ꯭ꯔꯣ ꯇꯥꯗ꯭ꯔꯁꯨꯅꯦ ꯑꯗꯨꯝ ꯋꯥꯈꯜꯗꯣ ꯕ꯭ꯂꯦꯡꯛꯇ ꯆꯠꯍꯜꯂꯨ, ꯌꯥꯝ ꯅꯨꯡꯉꯥꯏꯕꯅꯤ꯫ ꯃꯇꯝ ꯂꯦꯟꯗ ꯂꯦꯟꯅꯤꯡꯉꯒ ꯎꯄꯥꯏ ꯑꯃꯗꯤ ꯂꯩ, ꯋꯥꯈꯜꯗ ꯏꯁꯩ ꯁꯛꯎ꯫ ꯏꯁꯩꯒꯤ ꯃꯨꯠ ꯃꯥꯟꯗꯦꯗ ꯃꯥꯏꯁꯦ, ꯑꯇꯣꯞꯄ ꯃꯨꯠ ꯑꯃ ꯂꯩꯕ ꯃꯥꯜꯂꯦ, ꯑꯗꯨꯁꯨꯅꯦ ꯀꯩꯝ ꯇꯧꯅꯤꯡꯗꯕ ꯃꯨꯠꯇꯣ꯫ ꯉꯁꯥꯏꯗꯤ ꯀꯩꯝ ꯇꯧꯍꯧꯗꯕꯅꯤ, ꯀꯩꯗꯧꯔꯒꯦ ꯅꯪꯕꯣ? ꯈꯪꯗꯦ, ꯑꯩꯁꯨ ꯍꯥꯟꯅ ꯁꯨꯃꯥꯏꯅ ꯇꯧꯗꯕꯅꯤ, ꯍꯟꯗꯛꯁꯤ ꯀꯩꯅꯣꯝ ꯏꯇꯧ ꯇꯧꯔꯤ꯫ ꯀꯔꯤꯅꯣꯕ ꯇꯧꯔꯤꯗꯣ? ꯀꯩꯗꯧꯔꯤꯅꯣꯕ? ꯄꯔꯥ ꯁꯤꯜꯂꯨꯕꯅꯤ, ꯊꯃꯣꯏ ꯃꯔꯣꯜꯁꯨ ꯁꯤꯜꯍꯧꯔ ꯃꯥꯜꯂꯦ, ꯊꯃꯣꯏ ꯃꯔꯣꯜ ꯉꯥꯛꯇ ꯂꯣꯟꯅꯤꯡꯉꯤ꯫ ꯏꯁꯥꯁꯦ ꯑꯁꯦꯡꯕꯅꯤꯗ ꯑꯩ ꯀꯩꯅꯣꯝ ꯇꯧꯔꯦꯗ꯫ ꯀꯩ ꯍꯥꯏꯅꯣ ꯃꯥꯏꯗꯣ? ꯑꯣ, ꯃꯥꯒꯤꯁꯦ ꯃꯈꯣꯏ ꯃꯃꯥꯗ ꯍꯥꯏꯗ ꯌꯥꯔꯣꯏ, ꯂꯥꯏꯒꯤ ꯅꯨꯡꯁꯤꯠ ꯑꯣꯏꯔ ꯃꯥꯜꯂꯦ, ꯑꯩꯈꯣꯏꯅ ꯕꯣꯔꯣꯏ ꯃꯈꯣꯡ ꯐꯥꯎꯕꯗ ꯄꯣꯛꯅꯕ ꯁꯣꯏꯗꯅ ꯑꯣꯏꯔꯝꯒꯅꯤ꯫ ꯑꯩꯁꯦ ꯁꯨꯃꯥꯏꯅ ꯇꯧꯖꯔꯝꯗꯕꯅꯤ, ꯈꯣꯡ ꯁꯥꯡꯅ ꯇꯤꯡꯊꯣꯛꯑꯒ ꯀꯞꯄ ꯃꯇꯨꯡꯗ ꯑꯋꯥꯕꯁꯤ ꯀꯣꯛꯀꯗ꯭ꯔꯥ ꯈꯪꯗꯦꯗ꯫ ꯀꯅꯥ ꯃꯤꯅ ꯑꯣꯠꯂꯒꯦ ꯃꯤ ꯅꯪꯕꯣ? ꯅꯨꯄꯥꯅ ꯀꯞꯄꯗꯤ
China khang balurabani haine aigidi horakpada ngai lorakpadadi mitse leidagi hena tharani kimta uba phangdo mande lakpa amukai hainu maido khangde kai laiwok nei nu gyan tade nupi sho male nupa amuk male gyan tade da nupa laiwok na doise ludi luye akhoina ukna draga maok nei si man hena thibong lawbir chahida ba janu gaina haiba leibro as ni wa thiam ngangi shindoi do kokshil amuchirani gyan de pe tari male sillo haine nurse silamuko ayum dei phone am lai ahan bai do kakrabani adu hanjin tawrabani na karino emergency ora malung ta hanguki langanu ko mayam thangna baida oja tiken gi tuition tawribani hoi sir pamahibado adumna hairamlaga thokre thawai changdabaga oja thokhibaga mapa chanare nakanda onthokduna leina da wari saba hawrage lepe sor sangna hondokle rasberdo kino hangene leina na hero kay matangno nangi section di khangaba kamai tawrage ai didi da tari si tari na hair anything afaba section da taine daw yaina ado kinum da hangi anina hango niti se khangnaba mi ga leibro haidi sum koinaba mi chamna hangbani ko leibane delhi da tami bane hindu da tami bane hai delhi da chithi ga toina tharakpani nungai bra hangapani kui bane kaigino nangna hangide sum magi mongda khangnaba leramdaw saman chamjaidana hero nangide leina na hangakpani riyana hero di nupi koiramdaw mandeda thaina dai nupi myamna tanaki haibadi khanghawi koi haibadi amta takhide aina koidaw nupi do leitabene malim sida khongda khre haibadi khangi ado kaidoraba hindu da tamba satra makai se list da yeng yagadro ne dage kaino yam serious oide nang tamge hairo list to di uramoida rank holder mayam dudi uramni ado atai di thazade department su yamidana maming di kai koge maga khangnei do leina na noklaga masala edo hanghoro wari da matwa yawringai thinglapna changlakpado uhaudre rasbir wa makha tarudre hanagum phat leithoklaga tumin leikre niti so hanagum mataida dumak phamlami lakpana bro kidore aisa 12 se loraga delhi chatuna makha tamuda yadre bro soidre kayano lamlai oknara male bo mase delhi chate yadre 12 loibaga cut off kya hoijana moido khangbro 12 se karam pass tawni kha khandangai atopa anoba khandri bro sound ai adumadi khangdebo ai sho adumadi khangdeko rasbir ikai raptawna leina adudi cut off kya oige khangbro chahi khudingi manadabani sum khangning tawbani da nangi se wari madi leiba malida aisu khangba yaroidro leide da kaideno sum hangbani akoi se 12 loraga kai tamba yai haido khanaboina nitina kai college ki warino leina na hindu ATPC heladi phangbagi chance khradi leini ado chapchabi di haiba ngamde makhoi gi do chahi khudingi hingat henda tawbani tu aina haidra hero magi khangnaba leibani aduna ne hairaise hindu na tronang na haibada mani fazan nungshino kainano thajadana koinabaga lerame matawdi mande kaiba ikainu kaidorage marup mapangni nong phadoksu tambalura matungda thengnasi longbai barton chu torpa kaun tanjaduda pamhaiba changlakle nakoi langano haraga wari sana lerabo aina board dai recession balurabo natraga loidribo satra amana sir loire ado yumda nga lerga lao na hairero ngasi de anjang hawba cha sena kaiyo danu yenguni masi ngangse sir anga musa sagale hairero madam na suti krangal lanchi ko nakoi mayam noina sindok pirene isa khangdana ha sinba loido watpa mayam du loisilo ai explain to bahurage sir minute manga break tha khisiba lairik ngakta tamandana kokse genom dori pokhai do manjale lairik khaiba satra ngaktani na ha nitia nang so si sinjilo kuiroida aidi nang lakto maludrabani hakjang khara ngamaba natro ngame sir
Naninga na naningra tokcho. Delhi nupa adu na hangal. Ay di taning de. Shungang hangbiro. Ado yam dinaga nuko. Ay thawai wagi to. Murum solak paduda lakpana kuinu bro. Kem nate. Bote iribadu sinna. Nupi anido chirol taunarami. Lainana. Aina nangi khangnaba Delhi Hindu College ta tamme na hajinbani. Maso thajakhra mal. Adunani wa myam hangido. Nangdi kai gi haiba. Ai kanam su koidana. Oi, khangnaba dinaba senior mayam budi lei. Tani tapna ngang. Magi sa nangwanda hop jaba somal. Masak siga ngausinai siga tandro. Leina, nang mayam lana khalamal. Khanda di kaino, masana khandaba. Nangi khangnaba kana legi khangbra kaina hangaini. Aisu lei haibani. Riana, nang laktabaira masagi antarakbaira khangde. Ngasi dine irang langdabani. Adugi oiramoy. Larik haibagi section da karamna taramino hainane mathwai wajab oiramgani. Nang yam lana sa logano. Ay kanam koidi na singdoki. Yam talli nang sidi. Ay kanam sa koijadana. Yare he, na thawlaitro. Niti saurap na. Nang dum na thawlaitro. Kanam koida ba ibu koi kaina mingonda haijilido. Nang ay laamdradi, wari kasi pang haida haramdo nine. Riana. Sorry yung eko. Ay na koi ba oiramadi pay. Koi siya koida na koi kaina ga haido kay gino. Yare, o na matang jabam da singdo alor. Asibu, yam hena ga kanjil, aruba daw na. Yam lure. Tanjada da pamahiba na. Ay, niti. Luri ba do take, bote yengo. Mayam suni. Greek word ta hairaga na, atopa da yengan. Korean maroon da hairaga na, ozana ngang isitaw ko. Sounding boy kay boy, ojana taklido, kokta kharat chang da tawram. Raspberry, amuktang yenglak pra haina yengje. Amasu yenglak le khanglibani. Thawai nungai tabane hendana yengthorak tabani. Tuition loidre phawba. David na. Kuidori bro ungide. Tumningabo. Yum yognaba. Nungshit mamang kok thakro. Hindu College ne. Ay tamdana toy ko. Ay rano mi David nangbo. Amuk hawra animi. Asam na tuition loido na. Makoy ahom dusu chat kre. Somda Niti ne, Leina ne, Ria ne. Wari kan na tawri. Nang siyaye. Kahiga hairino. Mila na mukhalamdana. Kasyo na tabada isi. Nupaga wari ito na sana boy na uraman. Ado haiba kay dawrage ay sa. Yam kay ni. Sorry ora adi. Ado gikiro. Ado ay raga na ay hayang singdupig. Kasi yorog daw demanded. Nang naharamba ni nang nadom singdo ama ay nupa ko'y bewado. Kamay hairino. Tali halay na. Riana. iPhone tawra haibira. Number lay. Ado ay raga na number do mo na piram gira. Ay maga wari sanaraga ay na singdoog. Kay no ibe manang na sidayam kog taday sina. Makoy pa do, sargi manang talak pa ni. Tuwi na suwari sana ba ni. Wari nung ay ba tayo ramadi parak taroy dro. Sida kayaw ni ngay oy gaya sa. As kang di si, manahay sa chumama ni. Si, number do iramagi. Ay papalo balay. Horay niyo miyo ba tinga ni ba? Riana number do iraga piramle. Niti na. Thank you. Batch anigi tuition loikibagi awaba pothaba oina oza anido mangolda cha thakduna wari sanaramle pamahiba na handakti gyan takhatpa ngang yam yauri position ngaktagi wanati pass tawbagi masingsi handak nei phajado mal tikenso adune aina khalamlibas khara sonba satrasina tongan ba numite extra class natraga test kumba masinbirab adamna wari sanaringai Niti na changak paduda pamahiba na. Bema, nang di garay da jatluriba. Riala wala pangahak ngayram bani. Manong chang sa haiba so sarani lay haye. Admission matam da so oza liram ni unabad tali hay na lagta bani madu ngang do. Oza na nang yung da jatluni hay si buchumba na draw. Ay si lagti yam lakning bani. Ado ba handak ti parak krata daw mali ne. Tiken na niti da mora ama pido na. Sis. Morasi da pamusi nangso. Masay su yung day phone tawra ido hostel gi angangani punay haibagin. Ay na lap na chat kriga kangadi hatok na rambra kang ponte da. Hera, iktahat na ba yabra ne? Nupa ngagta thamba si Suberani. Nikhil si tonga na thamagi kal. Makoy maya marak talay radi lairi ka luin soy batar. Chat ladi Nikhil so hobi ba yay na? Sir.
ꯑꯩ ꯆꯠꯂꯔꯣꯏꯒꯦ ꯕꯕꯥꯒ ꯏꯃꯥꯒ ꯑꯣꯏꯅ ꯁꯪꯕ ꯃꯇꯝꯗ ꯂꯥꯛꯅꯕꯅ ꯍꯥꯏꯈ꯭ꯔꯒꯦ ꯑꯩꯅ ꯑꯃꯨꯛ ꯆꯠꯂꯗꯤ ꯇ꯭ꯌꯨꯁꯟ 3ꯁꯦ ꯐꯔꯛ ꯇꯥꯔꯛꯇꯧ ꯌꯥꯝ ꯃꯥꯜꯂꯦ ꯑꯗꯨꯁꯨ ꯆꯨꯝ 3 ꯇꯧꯔꯝꯕꯗꯒꯤ 3ꯗ ꯑꯣꯟꯊꯔꯤꯅꯤꯀꯣ ꯄꯥꯝꯍꯩꯕꯅ ꯌꯨꯝꯗꯒꯤ ꯏꯃꯥ ꯕꯕꯥ ꯂꯥꯛꯄꯅ ꯑꯣꯏꯅ ꯐꯔꯦ ꯅꯪꯅ ꯂꯦꯞꯂꯤꯕ ꯗꯤꯁꯤꯖꯟꯁꯦ ꯌꯥꯝ ꯐꯩ ꯑꯗꯣ ꯅꯪꯕꯨ ꯅꯁꯥ ꯉꯝꯗꯕꯗꯤ ꯈꯔ ꯐꯔꯕꯣ ꯈꯤꯇꯪ ꯐꯔꯦ ꯁꯥꯔ ꯑꯩꯒꯤꯗꯤ ꯌꯥꯎꯗ꯭ꯔꯤꯅꯤ ꯃꯟꯗꯣꯝꯆꯥꯅ ꯅꯣꯡ ꯐꯥꯗꯣꯛꯁꯨ ꯄꯣꯊꯥꯖꯁꯅꯨ ꯍꯥꯏꯕꯗꯨꯗ ꯍꯥꯏꯔꯨꯗ꯭ꯔꯦ ꯀꯨꯝꯊꯔꯛꯄꯗ ꯃꯥ ꯑꯣꯖꯥꯒꯤꯗ ꯆꯪꯈ꯭ꯔꯦꯅ ꯍꯥꯏꯔꯛꯑꯦ ꯁꯨꯝ ꯇꯨꯃꯤꯟꯅ ꯍꯤꯞꯄꯒ ꯂꯩꯕꯗꯣ ꯍꯦꯟꯅ ꯕꯣꯔꯤꯡ ꯆꯨꯔꯕ ꯏꯁꯥꯁꯦ ꯏꯁꯥ ꯅꯨꯡꯉꯥꯏꯇꯕꯗꯤ ꯐꯈ꯭ꯔꯦꯗ ꯑꯗꯨꯝ ꯐꯔꯦ ꯐꯔꯦ ꯃꯅꯨꯡꯗ ꯄꯣꯊꯥꯖꯔꯨꯔꯣ ꯀꯩꯀꯩꯅꯣ ꯍꯥꯏꯐꯦꯠ ꯌꯦꯡꯒꯦꯁꯨ ꯌꯦꯡꯉꯨ ꯍꯣꯏ ꯁꯥꯔ ꯑꯣꯖꯥ ꯗꯣꯔꯦꯟꯒꯤ ꯃꯆꯥꯗꯣ ꯍꯟꯗꯛꯇꯤ ꯃꯅꯤꯡꯗ ꯐꯝꯃꯝꯕꯗꯣ ꯃꯃꯥꯡꯗꯒ ꯐꯝꯃꯤꯅꯦ ꯑꯍꯣꯡꯕ ꯌꯥꯝ ꯂꯥꯛꯑꯦ ꯑꯉꯥꯡꯁꯤ ꯐꯖꯅ ꯁꯦꯝꯃꯗꯤ ꯊꯣꯛꯀꯅꯤ ꯄꯥꯝꯍꯩꯕꯅ ꯍꯥꯏꯔꯛꯄꯅꯤ ꯇꯤꯀꯦꯟꯅ ꯑꯣꯖꯥꯅ ꯍꯥꯏꯕꯗꯁꯨ ꯑꯗꯨꯕꯨꯗꯤ ꯐꯠꯇꯕ ꯅꯠꯇꯦ ꯍꯥꯏ ꯑꯗꯨꯕꯨ ꯃꯆꯤꯡ ꯑꯃꯗꯤ ꯂꯩ ꯍꯥꯏꯅꯤ ꯃꯥꯅ ꯑꯃꯨꯛ ꯈꯟꯈꯤꯕ ꯋꯥꯈꯜꯁꯦ ꯍꯣꯡꯒꯟꯗꯦ ꯍꯥꯏꯅꯤ ꯑꯗꯨꯃꯥꯏꯅ ꯇꯥꯈ꯭ꯔꯦ ꯑꯩꯁꯨ ꯐꯅ ꯄꯨꯕꯤꯔꯗꯤ ꯐꯗꯧ ꯑꯉꯥꯡꯅꯤꯅꯤ ꯁꯦꯈꯔꯁꯨ ꯃꯥꯒꯤ ꯃꯇꯝꯗ ꯈ꯭ꯋꯥꯏ ꯒ꯭ꯌꯥꯟ ꯇꯥꯈꯤꯕ ꯑꯉꯥꯡꯅꯤ ꯑꯗꯨꯃꯛꯇꯤ ꯌꯧꯗꯕ꯭ꯔꯥ ꯈꯜꯂꯤ ꯔꯥꯖꯕꯤꯔꯁꯦ ꯑꯗꯨ ꯅꯍꯥꯟ ꯊꯩꯅꯕꯗ ꯔꯖꯅꯤꯒꯟꯙꯥ ꯃꯅꯝ ꯅꯝꯃꯤꯅꯦ ꯃꯥꯒꯤꯔꯥ ꯅꯠꯇ꯭ꯔꯒ ꯑꯇꯣꯞꯄ ꯁꯥꯇ꯭ꯔꯒꯤꯔꯥ ꯈꯪꯗꯦ ꯃꯗꯨꯃꯗꯤ ꯁꯦꯝꯗꯣꯛꯍꯟꯅꯤꯡꯉꯤ ꯁ꯭ꯀꯨꯜ ꯀꯥꯔꯛꯑꯀꯥꯟꯗ ꯑꯉꯥꯡꯈꯩꯁꯤ ꯈꯔ ꯍꯣꯡꯗꯣꯛꯄꯤꯗ ꯌꯥꯗ꯭ꯔꯦ ꯃꯈꯣꯏꯒꯤꯅꯤ ꯑꯩꯈꯣꯏꯅ ꯍꯣꯠꯅꯗꯣꯏꯁꯦ ꯇꯨꯃꯤꯟꯅ ꯊꯣꯡꯖꯤꯟ ꯃꯔꯨꯝꯗꯒꯤ ꯇꯥꯔꯝꯕꯗꯨ ꯅꯨꯡꯉꯥꯏꯇ꯭ꯔ ꯃꯥꯜꯂꯦ ꯀꯥꯗ ꯆꯪꯂꯛꯂꯦ ꯉꯥꯏꯍꯥꯛ ꯂꯩꯔꯒ ꯇꯤꯀꯦꯟꯒꯤ ꯐꯣꯟꯗꯨ ꯂꯧꯗꯨꯅ ꯔꯤꯌꯥꯅ ꯄꯤꯔꯝꯕ ꯅꯝꯕꯔꯗꯨ ꯇ꯭ꯔꯥꯏ ꯇꯧꯔꯝꯃꯤ The number you are calling is currently switched off. Please try later. ꯑꯗꯨꯕꯨ ꯅꯝꯕꯔꯗꯨ ꯁ꯭ꯋꯤꯆ ꯑꯣꯐ ꯂꯩꯔꯝꯃꯤ ꯀꯩꯒꯤꯅꯣ ꯃꯥꯅ ꯑꯣꯐ ꯊꯝꯃꯤꯁꯤꯅ ꯑꯩꯉꯣꯟꯗ ꯁꯥꯎꯔꯤꯔꯥ ꯅꯠꯇ꯭ꯔꯒ ꯂꯥꯟꯅ ꯈꯟꯈ꯭ꯔꯖꯥꯠꯂꯣ ꯂꯩꯅꯥꯒꯤ ꯋꯥꯍꯩꯗꯨꯅ ꯃꯩ ꯂꯥꯛꯇꯕꯁꯨ ꯇꯧꯔꯝꯃꯣꯏ ꯃꯥꯅ ꯐꯅ ꯀꯣꯏ ꯆꯠꯂꯁꯨ ꯐꯣꯟ ꯆꯥꯔꯖ ꯌꯥꯎꯗꯕ ꯍꯧꯅꯗꯦꯗ ꯑꯩꯕꯨ ꯃꯦꯁꯦꯖ ꯑꯃ ꯊꯥꯖꯤꯟꯕꯅ ꯐꯗꯣꯏꯔꯅꯦ ꯈꯔ ꯅꯝꯕ ꯍꯧꯔꯝꯕꯗꯣ ꯑꯃꯨꯛ ꯂꯣꯏꯅ ꯃꯨꯠꯊꯠꯂꯤ ꯊꯥꯔꯔꯣꯏꯗ ꯐꯣꯟ ꯑꯃꯨꯛ ꯇꯧꯁꯤꯜꯂꯛꯑꯗꯤ ꯐꯔꯛ ꯇꯥꯅꯅꯤ ꯑꯩꯅ ꯄꯥꯏꯕ ꯌꯥꯗꯕ ꯇꯟꯖꯥ ꯑꯣꯏꯔꯗꯤ ꯑꯩꯅ ꯌꯨꯝ ꯍꯜꯂꯣꯏꯗꯣꯏꯁꯦ ꯃꯉꯣꯟꯗ ꯁꯦꯡꯗꯣꯛꯀꯦ ꯈꯟꯕꯩꯅꯤ ꯅꯠꯇ꯭ꯔꯗꯤ ꯑꯗꯨꯝ ꯂꯥꯟꯅ ꯂꯧꯍꯧꯔꯅꯤ ꯀꯩꯒꯤꯅꯣ ꯑꯩꯅ ꯃꯥꯒꯤꯗꯃꯛꯀ ꯑꯁꯨꯛ ꯌꯥꯝ ꯋꯥꯔꯤꯁꯤꯅ ꯅꯠꯇ꯭ꯔꯒ ꯇꯟꯖꯥꯗꯨꯗ ꯔꯥꯅꯤꯅ ꯅꯤꯇꯤ ꯆꯥꯛ ꯆꯥꯔꯁꯤ ꯂꯥꯛꯑꯣ ꯏꯟꯗꯣꯝꯆꯥ ꯍꯌꯦꯡ ꯍꯥꯏꯔꯒꯦꯗ ꯁꯣꯝꯗꯅ ꯃꯃꯥꯅ ꯊꯦꯝꯂꯒ ꯅꯨꯃꯤꯠ ꯈꯨꯗꯤꯡꯒꯤ ꯆꯥꯛ ꯄꯤꯖꯕ ꯔꯥꯖꯕꯤꯔ ꯉꯁꯤꯗꯤ ꯆꯥꯎ ꯍꯥꯏꯕ ꯌꯥꯈꯤꯗ꯭ꯔꯦ ꯃꯥꯒꯤ ꯃꯇꯧꯗꯣ ꯃꯄꯥꯁꯨ ꯅꯨꯡꯉꯥꯏꯇ꯭ꯔ ꯃꯥꯜꯂꯦ ꯃꯆꯥꯒꯤ ꯑꯄꯥꯝꯕꯗꯣ ꯍꯪꯕ ꯆꯪꯉꯛꯑꯝꯃꯤ ꯊꯣꯏꯕ ꯄꯥꯕꯨꯡ ꯀꯩ ꯍꯥꯏꯒꯦ ꯅꯁꯥꯗꯨ ꯏꯄꯥ ꯄꯥꯈꯠꯂꯤꯗꯨꯕꯨ ꯀꯩꯒꯤꯅꯣ ꯅꯃꯥꯅ ꯆꯥꯛ ꯆꯥꯗꯦ ꯍꯥꯏꯔꯤꯁꯤꯅ ꯀꯩꯒꯤꯅꯣ ꯑꯩꯅ ꯉꯔꯥꯡ ꯈꯔ ꯉꯥꯡꯂꯨꯕꯩꯔꯣ ꯑꯗꯨ ꯋꯥꯔꯧꯔꯤꯗꯨꯕꯣ ꯉꯥꯡꯕꯗꯤ ꯑꯗꯨꯝ ꯉꯥꯡ ꯂꯩꯔꯁꯨ ꯏꯆꯥꯅ ꯄꯥꯝꯕ ꯀꯩꯅꯣ ꯍꯥꯏꯌꯨꯅꯤ ꯑꯩꯁꯨ ꯇꯥꯒꯦ ꯗꯦꯜꯂꯤꯒꯤ ꯍꯤꯟꯗꯨ ꯀꯣꯂꯦꯖꯁꯤꯗ ꯑꯩꯁꯨ ꯇꯝꯕ ꯌꯥꯒꯗ꯭ꯔꯥ ꯄꯥꯕꯨꯡ ꯃꯅꯤꯄꯨꯔꯒꯤ ꯀꯣꯂꯦꯖꯀꯨꯝꯅ ꯃꯈꯣꯏꯁꯨ ꯏꯔꯥꯏ ꯂꯥꯏꯅ ꯑꯦꯗꯃꯤꯁꯟ ꯐꯪꯒꯗ꯭ꯔꯥ ꯏꯔꯥꯏ ꯂꯥꯏꯅ ꯑꯦꯗꯃꯤꯁꯟ ꯐꯪꯒꯅꯤ ꯀꯔꯝꯕ ꯃꯇꯝꯗ 12ꯇ ꯀꯟꯅ ꯍꯣꯠꯅꯗꯨꯅ ꯄꯔꯁꯦꯟꯇꯦꯖ ꯋꯥꯡꯍꯟꯕ ꯃꯊꯧ ꯇꯥꯏ ꯑꯗꯨ ꯑꯣꯏꯔꯕꯗꯤ ꯀꯣꯂꯦꯖꯇꯨ ꯐꯪꯕꯒꯤ ꯈꯨꯗꯣꯡꯆꯥꯕ ꯂꯩꯒꯅꯤ ꯑꯩꯁꯨ ꯁꯨꯝ ꯈꯜꯂꯝꯕꯅꯤ ꯏꯆꯥꯅ ꯄꯥꯝꯕꯗꯤ ꯍꯤꯟꯗꯨꯗ ꯅꯠꯇꯦꯅꯤ ꯑꯇꯣꯞꯄ ꯑꯐꯕ ꯀꯣꯂꯦꯖ ꯃꯌꯥꯝ ꯑꯃꯁꯨ ꯂꯩꯔꯤ ꯑꯗꯨꯗꯩ ꯐꯣꯝ ꯂꯧꯔ ꯂꯣꯏꯔꯦ ꯍꯤꯟꯗꯨꯗ ꯇꯝꯕ ꯈꯪꯅꯕ ꯂꯩꯒꯗ꯭ꯔꯥ ꯄꯥꯕꯨꯡ ꯅꯣꯡꯃꯇꯁꯨ ꯍꯔꯥꯎꯅ ꯋꯥꯔꯤ ꯁꯥꯟꯅꯕ ꯐꯪꯗ꯭ꯔꯕ ꯃꯆꯥꯅ ꯈꯪꯅꯤꯡꯅ ꯍꯪꯂꯛꯄ ꯋꯥꯍꯪꯗꯨꯒꯤ ꯄꯥꯎꯈꯨꯝ ꯄꯤꯗꯕ ꯉꯝꯗ꯭ꯔꯦ ꯂꯩ ꯑꯩꯒꯤ ꯁꯥꯇ꯭ꯔ ꯃꯌꯥꯝ ꯑꯃ ꯏꯆꯥꯕꯨ ꯀꯩ ꯑꯇꯣꯞꯄ ꯈꯪꯅꯤꯡꯒꯦ ꯃꯩꯇꯩ ꯀꯌꯥꯝ ꯇꯝꯒꯦ ꯑꯗꯨꯗ ꯇꯝꯕ ꯅꯨꯄꯥ ꯃꯈꯩꯒꯤ ꯃꯤꯡꯗꯣ ꯈꯪꯕ ꯌꯥꯒꯗ꯭ꯔꯥ ꯗꯤꯄꯥꯔꯠꯃꯦꯟ ꯌꯥꯝꯕꯅꯤꯅ ꯃꯗꯨꯗꯤ ꯊꯥꯖꯕ ꯈꯔ ꯋꯥꯠꯂꯤ ꯑꯗꯨ ꯑꯃꯠꯇ ꯈꯜꯂꯨꯔꯅꯨ ꯏꯆꯥꯅꯕꯨ ꯇꯝꯅꯤꯡꯉꯗꯤ ꯑꯗꯨꯝ ꯁꯤꯜꯂ ꯂꯣꯏꯔꯦꯅꯦ ꯏꯄꯥꯅ ꯑꯗꯨꯗ ꯍꯦꯟꯅ ꯊꯋꯥꯏ ꯋꯥꯕ ꯍꯧꯅꯗꯦꯀꯣ ꯃꯤ ꯑꯇꯩꯒꯤ ꯄꯥꯕꯨꯡꯅ ꯆꯦꯟꯕꯤꯕ ꯑꯗꯨꯃꯥꯏꯅ ꯑꯩꯒꯤꯁꯨ ꯃꯆꯥ ꯑꯃ ꯑꯣꯏꯅ ꯀꯣꯂꯦꯖꯁꯤꯇꯪꯗꯤ ꯆꯦꯟꯕꯤꯌꯨ ꯍꯩ ꯑꯗꯨꯝꯅ ꯍꯥꯏꯅꯨꯅꯦ ꯁꯤ ꯅꯠꯇꯕ ꯑꯇꯣꯞꯄ ꯑꯝꯇ ꯍꯥꯏꯔꯣꯏ ꯅꯪꯅ ꯒ꯭ꯌꯥꯟ ꯇꯥꯔꯛꯄ ꯅꯨꯃꯤꯠꯇꯣ ꯑꯩ ꯉꯥꯏꯒꯦꯀꯣ ꯃꯇꯝ ꯆꯪꯉꯕꯁꯨ ꯑꯩꯅ ꯀꯔꯤ ꯈꯟꯕ ꯍꯥꯏꯕꯗꯨ ꯅꯪ ꯈꯪꯉꯛꯀꯅꯤ ꯑꯩ ꯉꯥꯏꯍꯥꯛꯇꯪ ꯄꯣꯊꯥꯒꯦ ꯇꯟꯖꯥ ꯆꯥꯗꯅ ꯅꯪꯒꯤ ꯑꯦꯇꯤꯆꯨꯠ ꯎꯠꯂꯤꯁꯤ ꯉꯁꯤꯅ ꯑꯔꯣꯏꯕ ꯑꯣꯏꯌꯨꯀꯣ ꯐꯔꯦ ꯉꯥꯏꯍꯥꯛ ꯄꯣꯊꯥꯔꯣ ꯅꯃꯥꯕꯨ ꯆꯥꯛꯀ ꯈꯔ ꯏꯜꯍꯜꯂꯨꯀꯣ ꯅꯨꯡꯇꯤꯒꯤ ꯅꯈꯣꯏ ꯑꯅꯤ ꯆꯥꯛ ꯏꯟꯅꯩ ꯍꯥꯏꯕ ꯑꯩ ꯈꯪꯏ
ꯑꯗꯨꯝꯅ ꯍꯥꯏꯔꯝꯂꯒ ꯃꯄꯥꯗꯨ ꯊꯣꯛꯈ꯭ꯔꯦ ꯃꯄꯥꯗꯨ ꯊꯣꯛꯈꯤꯕꯒ ꯆꯥꯛꯀ ꯆꯥꯅꯤꯡꯗ꯭ꯔꯀꯥꯟꯁꯤꯗ ꯆꯥꯎ ꯀꯥꯏꯅꯒ ꯍꯥꯏꯖꯤꯜꯂꯝꯃꯤ ꯑꯩꯅ ꯍꯔꯥꯎꯗꯕ ꯅꯨꯃꯤꯠꯁꯦ ꯀꯔꯝ ꯀꯥꯟꯗ ꯑꯣꯏꯗꯣꯏꯅꯣ ꯁꯨꯛꯐꯪ ꯍꯦꯛ ꯐꯪꯉꯔꯣꯏꯗ꯭ꯔꯥ ꯈꯪꯗꯦꯕ ꯉꯁꯥꯏ ꯃꯈꯩ ꯑꯣꯐ ꯇꯧꯗꯨꯅ ꯂꯩꯔꯝꯕ ꯐꯣꯟꯗꯨ ꯑꯣꯟ ꯐꯠ ꯇꯧꯏ ꯃꯤꯅ ꯅꯨꯄꯥ ꯀꯣꯏꯔꯒ ꯑꯩꯅ ꯑꯗꯨ ꯋꯥꯒꯗꯕ ꯅꯠꯇꯦꯗ ꯃꯥꯒ ꯑꯩꯒ ꯀꯩꯝꯇ ꯊꯣꯛꯅꯕꯁꯨ ꯅꯠꯇꯦ ꯁꯛꯇꯥ ꯃꯥꯅ ꯚꯦꯟꯖꯤ ꯃꯥꯜꯂꯒ ꯅꯨꯄꯥꯒꯁꯨ ꯀꯣꯏꯕ ꯁꯥꯔꯤ ꯅꯨꯄꯤ ꯊꯥꯖꯕ ꯌꯥꯔꯝꯗ꯭ꯔꯦ ꯀꯅꯥꯏ ꯃꯤꯁ ꯀꯣꯜꯅꯣ ꯁꯤꯅ ꯃꯊꯧ ꯂꯩꯇꯦ ꯑꯔꯦꯝꯕꯩ ꯑꯦꯂꯔꯠꯁꯦ ꯊꯝꯂꯝꯕꯅꯤ ꯁꯦꯞ ꯇꯧꯕꯁꯨ ꯅꯠꯇꯦ ꯀꯅꯥꯕꯨ ꯑꯣꯏꯖꯥꯠꯅꯣꯅꯦ ꯇꯧꯔꯣꯏꯗ ꯀꯩꯗꯧ ꯇꯧꯗꯣꯏꯅꯣ ꯉꯥꯏꯍꯥꯛ ꯐꯣꯟꯗꯨ ꯃꯦꯠꯂꯕ ꯃꯇꯨꯡꯗ ꯃꯥꯒꯤ ꯕ꯭ꯔꯣ ꯑꯅꯤꯗꯨ ꯅꯤꯡꯁꯤꯡꯂ ꯃꯥꯜꯂꯦ ꯀꯣꯜ ꯐꯠ ꯇꯧꯁꯤꯜꯂꯤ ꯂꯥꯛꯄꯅ ꯍꯣꯏ ꯃꯤꯅꯥꯏ ꯅꯪ ꯍꯧꯖꯤꯛꯇ ꯑꯩꯈꯣꯏ ꯅꯤꯡꯁꯤꯡꯉꯛꯄ꯭ꯔꯥ ꯑꯁ ꯃꯨꯠ ꯑꯣꯐ ꯑꯣꯏꯀꯣ ꯃꯥꯏꯅꯔ ꯂꯦꯡꯒ꯭ꯋꯦꯖ ꯉꯥꯡꯉꯛꯀꯅꯨ ꯑꯩꯅ ꯍꯦꯟꯅ ꯌꯥꯝ ꯉꯥꯡꯅꯤꯡꯉꯤꯅꯤ ꯌꯥꯔꯦꯍꯦ ꯕ꯭ꯔꯣ ꯅꯨꯡꯉꯥꯏꯇ꯭ꯔꯤꯗꯣ ꯀꯩꯅꯣ ꯀꯣꯛ ꯍꯥꯏꯔꯣ ꯗꯦꯕꯤꯠꯁꯨ ꯂꯩꯔꯤ ꯂꯥꯎꯠ ꯁ꯭ꯄꯤꯀꯔ ꯊꯥꯗꯣꯛꯀꯦꯀꯣ ꯗꯦꯕꯤꯠꯅ ꯉꯥꯅꯨ ꯆꯥꯕ ꯗꯥꯎ ꯌꯥꯔꯣꯏ ꯍꯥꯏꯕꯗꯨꯏꯔꯣ ꯅꯪꯅ ꯄꯥꯏꯀꯩ ꯊꯧꯈ꯭ꯔꯤꯗꯣ ꯑꯗꯨꯏ ꯅꯠꯇꯦ ꯊꯋꯥꯏ ꯅꯨꯡꯉꯥꯏꯇꯦ ꯆꯥꯛꯇꯤ ꯂꯥꯏꯔꯗꯅ ꯅꯤꯁꯥ ꯃꯔꯨ ꯑꯃꯐꯥꯎ ꯆꯥꯅꯤꯡꯕ ꯄꯣꯛꯇꯦ ꯏꯁꯥꯁꯦ ꯅꯨꯃꯤꯠ ꯅꯤꯅꯤ ꯍꯨꯝꯅꯤ ꯁꯨꯔꯦ ꯅꯪ ꯍꯥꯟꯅꯒ ꯃꯥꯟꯅꯗ꯭ꯔꯦ ꯀꯩꯗꯧꯕ ꯌꯥꯎꯔꯒꯦ ꯕ꯭ꯔꯣ ꯌꯥꯝ ꯊꯤꯅ ꯉꯛꯄ ꯋꯥꯅꯤ ꯅꯤꯇꯤꯁꯦ ꯂꯥꯏꯔꯤꯛꯈꯩ ꯒ꯭ꯌꯥꯟ ꯇꯥꯏ ꯈꯜꯂꯨꯔꯒ ꯅꯨꯄꯥ ꯀꯣꯏ ꯂꯩꯔꯝꯃꯤ ꯑꯗꯨꯁꯨꯅꯦ ꯗꯦꯜꯂꯤꯒꯤ ꯍꯤꯟꯗꯨ ꯀꯣꯂꯦꯖꯇ ꯇꯝꯃꯦꯅ ꯍꯥꯏ ꯃꯤꯅ ꯅꯨꯄꯥ ꯀꯣꯏꯔꯒ ꯅꯉꯣꯟꯗ ꯀꯌꯥꯝ ꯀꯥꯏꯔꯒꯦ ꯀꯣꯏꯅꯤꯡ ꯀꯣꯏꯁꯅꯨ ꯀꯩꯅꯣ ꯑꯗꯨꯕꯨꯗꯤ ꯑꯩꯁꯨ ꯈꯜꯂꯤ ꯑꯗꯨꯗ ꯋꯥꯈꯜꯁꯦ ꯅꯨꯡꯉꯥꯏꯕ ꯌꯥꯗꯕ ꯃꯥꯅ ꯅꯨꯄꯥ ꯀꯣꯏꯔꯗꯤ ꯑꯩꯅ ꯑꯦꯛꯖꯥꯝꯗ ꯈꯔ ꯁꯤꯟꯖꯕꯗꯨꯁꯨ ꯌꯥꯔꯔꯣꯏꯀꯣ ꯕ꯭ꯔꯣ ꯑꯩꯅ ꯆꯝꯅ ꯋꯥꯔꯤ ꯁꯥꯕ ꯍꯧꯔꯁꯨ ꯃꯥꯅ ꯍꯩꯅꯗꯕ ꯃꯑꯣꯡ ꯎꯠꯂꯅꯤꯀꯣ ꯀꯧꯕꯁꯨ ꯈꯨꯝꯗꯦ ꯕ꯭ꯔꯣ ꯑꯩ ꯀꯣꯛꯁꯦ ꯀꯩꯅꯣꯝ ꯇꯧꯔꯦ ꯑꯗꯨꯅꯅꯤ ꯗꯦꯕꯤꯠꯅ ꯐꯤꯔꯥꯜ ꯑꯝꯇꯪ ꯊꯦꯠꯂꯗꯤ ꯋꯥꯈꯜꯗꯣ ꯈꯪꯌꯥꯡ ꯌꯥꯡꯉꯒ ꯅꯨꯡꯉꯥꯏꯕ ꯐꯥꯎꯅꯤꯁꯦ ꯑꯁ ꯏꯁꯥ ꯆꯥꯅꯤꯡꯗ꯭ꯔꯀꯥꯟꯗ ꯀꯃꯥꯏꯅ ꯊꯛꯅꯤꯡꯕ ꯐꯥꯎꯗꯣꯏꯅꯣ ꯑꯗꯣ ꯑꯩ ꯍꯌꯦꯡꯗꯤ ꯃꯇꯝ ꯈꯛꯇꯅ ꯇꯨꯏꯁꯟ ꯂꯥꯛꯑꯔꯣꯏ ꯀꯩꯒꯤꯅꯣ ꯑꯗꯨꯗꯤ ꯂꯥꯛꯅꯤꯡꯗ꯭ꯔꯦ ꯂꯥꯏꯔꯤꯛ ꯑꯝꯇ ꯇꯝꯗꯕꯤ ꯂꯩꯕꯗꯣ ꯌꯥꯝ ꯅꯨꯡꯉꯥꯏꯗꯧ ꯃꯥꯜꯂꯦ ꯑꯩꯅ ꯄꯥꯝꯖꯕꯁꯨ ꯊꯣꯛꯑꯅꯤꯗꯣ ꯂꯥꯏꯔꯤꯛ ꯇꯝꯗ꯭ꯔꯗꯤ ꯗꯦꯜꯂꯤꯗ ꯀꯃꯥꯏꯅ ꯆꯠꯇꯣꯏꯕ ꯆꯠꯂꯨꯔꯒ ꯍꯦꯟꯅ ꯊꯃꯣꯏ ꯀꯥꯏꯒꯗꯧ ꯑꯣꯏꯔꯗꯤ ꯑꯩ ꯆꯠꯇꯕꯅ ꯍꯦꯟꯅ ꯐꯗꯧ ꯃꯥꯜꯂꯦ ꯕ꯭ꯔꯣ ꯅꯪꯒꯤꯁꯦ ꯉꯥꯏꯈꯣꯅꯦ ꯅꯤꯇꯤ ꯅꯨꯡꯁꯤꯔꯣ ꯅꯠꯇ꯭ꯔꯗꯤ ꯀꯩ ꯑꯣꯏꯗꯣꯔꯤꯒꯦ ꯀꯩꯅꯣ ꯈꯪꯗꯦꯕ ꯗꯦꯕꯤꯠꯅ ꯋꯥ ꯅꯃꯁꯇꯦ ꯕꯦꯟꯖꯤ ꯁꯨꯀ꯭ꯔꯤꯌꯥ ꯕꯦꯟꯖꯤ ꯇꯧ ꯇꯥꯝꯅꯤꯅꯦ ꯌꯥꯝ ꯍꯅꯨꯔꯕ ꯅꯣꯏꯅ ꯑꯗꯨꯃꯥꯏꯅ ꯍꯥꯏꯗꯣ ꯏꯆꯝ ꯆꯝꯕꯗꯨꯗ ꯁꯨꯝ ꯍꯥꯏꯕꯅꯤ ꯃꯥꯟꯗꯦꯗ ꯑꯗꯨꯗꯤ ꯕ꯭ꯔꯣ ꯅꯪ ꯂꯞ ꯃꯁꯛ ꯈꯪꯕꯒꯤ ꯇ꯭ꯔꯤꯠ ꯑꯃ ꯄꯤꯕ ꯇꯥꯔꯦ 03ꯒꯤ ꯇ꯭ꯔꯤꯠꯁꯨ ꯑꯩꯅ ꯀꯞꯅꯣꯛ ꯇꯧꯔ ꯆꯥꯔꯒꯦ ꯑꯗꯨꯅ ꯐꯔꯅꯤ ꯑꯩꯀꯣ ꯑꯁ ꯌꯥꯝ ꯋꯥꯏꯗ ꯃꯤ ꯅꯨꯄꯥ ꯀꯣꯏ ꯂꯩꯔꯝꯃꯤ ꯑꯩꯅ ꯅꯨꯡꯁꯤꯕ ꯍꯩꯔꯀꯥꯟꯗ ꯍꯤꯔꯥ ꯁꯤ ꯅꯨꯄꯥꯗꯣ ꯀꯅꯥꯅꯣ ꯈꯪꯗꯣꯛꯁꯤꯁꯦ ꯑꯉꯝꯕ ꯂꯧꯅꯗꯧꯅꯤ ꯀꯔꯤꯒꯤ ꯋꯥꯈꯜ ꯍꯟꯊꯕ ꯃꯗꯨ ꯌꯥꯗꯦꯀꯣ ꯑꯗꯣ ꯑꯩ ꯇꯨꯏꯁꯟ ꯂꯥꯛꯑꯔꯣꯏ ꯅꯨꯄꯤꯗꯨꯒꯤ ꯀꯩ ꯑꯍꯣꯡꯕ ꯂꯩ ꯑꯩꯈꯣꯏ ꯈꯪꯗꯣꯔꯛꯀꯦ ꯑꯩꯁꯨ ꯆꯠꯅꯤꯡꯗꯦ ꯑꯗꯣ ꯆꯠꯇꯕꯁꯨ ꯌꯥꯏ ꯅꯣꯏꯕꯨꯗꯤ ꯑꯗꯨꯝ ꯆꯠꯂꯨ ꯅꯤꯡꯕꯒ ꯇꯧꯕꯅ ꯍꯥꯜꯂꯦ ꯑꯗꯨꯅꯤ ꯍꯞꯇꯥ ꯑꯃꯗꯨ ꯇꯨꯏꯁꯟ ꯆꯠꯇꯕ ꯉꯝꯃꯝꯃꯤ ꯁ꯭ꯀꯨꯜ ꯀꯥꯕ ꯍꯧꯕꯒ ꯂꯦꯞꯄꯣꯏ ꯍꯥꯏꯔꯝꯕ ꯃꯥꯅ ꯁꯦꯁꯟꯗꯨꯃꯒꯤ ꯅꯣꯡꯃ ꯐꯥꯎꯕ ꯀꯥꯔꯝꯗꯦ ꯅꯨꯡꯇꯤꯒꯤ ꯃꯥ ꯂꯥꯛꯄ꯭ꯔꯥ ꯍꯥꯏꯅ ꯉꯥꯏꯔꯤꯕꯅꯤ ꯅꯤꯇꯤꯗꯤ ꯍꯦꯟꯅ ꯑꯋꯥꯕ ꯍꯥꯞꯂꯝꯃꯤ ꯄ꯭ꯔꯤꯌꯥꯅ ꯅꯪꯅ ꯅꯨꯄꯥ ꯀꯣꯏ ꯍꯥꯏꯖꯤꯟꯕꯒ ꯃꯥꯅ ꯂꯥꯛꯇꯕꯒ ꯃꯔꯤ ꯑꯝꯇ ꯂꯩꯔꯝꯃꯣꯏꯍꯦ ꯈꯪꯗꯦ ꯁꯨꯝ ꯈꯜꯂꯤꯅꯤ ꯍꯧꯖꯤꯛ ꯐꯥꯎꯕ ꯁꯥꯔꯇꯤꯀꯦꯠꯅ ꯅꯪꯒꯤ ꯃꯔꯝꯗ ꯀꯩꯝ ꯍꯥꯏꯗ꯭ꯔꯗꯤ ꯀꯩꯁꯨ ꯈꯪꯉꯝꯃꯣꯏ ꯑꯗꯣ ꯔꯥꯖꯕꯤꯔꯁꯦ ꯄꯥꯎ ꯌꯥꯝ ꯇꯝꯒꯟꯕ ꯃꯤꯗꯤ ꯑꯣꯏꯗꯕꯅꯤ ꯂꯩꯅꯥꯅ ꯑꯁ ꯑꯗꯨꯏ ꯅꯨꯄꯥꯗꯨꯗ ꯄꯜꯂ ꯂꯩꯍꯦ ꯁ꯭ꯀꯨꯜ ꯇꯨꯏꯁꯟ ꯅꯪꯀꯣ ꯂꯥꯏꯔꯤꯛꯇ ꯂꯣꯏ ꯁꯣꯏꯊꯔꯛꯄ ꯇꯥꯔꯦ ꯑꯃꯗꯨꯅ ꯈꯨꯗꯤ ꯊꯤꯔꯝꯃꯅꯤ ꯃꯥꯗ ꯈꯨꯗꯤ ꯊꯤꯔꯒ ꯁ꯭ꯀꯨꯜ ꯀꯥꯔꯛꯅꯤ ꯈꯪꯉꯗꯤ ꯐꯗꯧꯅꯤ ꯁ꯭ꯀꯨꯜ ꯂꯥꯛꯀꯟꯗꯦ ꯍꯥꯏꯕꯅꯦ ꯁ꯭ꯔꯦꯌꯥꯅ ꯃꯈꯣꯏ ꯀꯥꯡꯕꯨꯗꯣ ꯈꯪꯕ꯭ꯔꯥ ꯃꯣꯏ ꯀꯥꯡꯕꯨꯗꯣ ꯐꯥꯏꯟꯁꯦ ꯊꯥ ꯑꯃꯒꯤ ꯊꯤꯗꯣꯛꯄꯒꯤ ꯍꯩꯅꯕꯤ ꯂꯩꯕꯅꯅꯦ ꯑꯣꯖꯥꯁꯤꯡꯅ ꯁꯥꯎꯗꯅ ꯂꯨꯄꯥ 5 ꯂꯧꯔꯝꯕꯗꯣ 10 ꯂꯧꯔꯦ ꯍꯥꯏꯕꯅꯤ ꯑꯁ ꯅꯪꯅ ꯃꯔꯣꯜ ꯑꯃ ꯂꯩꯅ ꯕꯦꯜ ꯇꯥꯔ ꯃꯥꯜꯂꯦ ꯀ꯭ꯂꯥꯁꯇ ꯆꯪꯉꯁꯦ ꯂꯥꯛꯄꯒ ꯗꯦꯕꯤꯠꯀ ꯊꯦꯡꯅꯔꯗꯤ ꯔꯥꯖꯕꯤꯔꯗꯣ ꯂꯥꯟꯅ ꯈꯟꯒꯅꯣ ꯁꯥꯔꯗ ꯄꯥꯎ ꯌꯧꯔꯛꯇꯅꯕꯅ ꯍꯥꯏꯁꯤꯀꯣ ꯊꯃꯣꯏꯗꯅ ꯑꯩ ꯀꯅꯥꯝ ꯀꯣꯏꯗꯦ ꯈꯪꯍꯜꯂꯨꯀꯣ ꯍꯣꯏꯕꯥ ꯉꯥꯏꯉꯝꯗ꯭ꯔ ꯃꯥꯜꯂꯦ ꯍꯞꯇꯥ ꯑꯃꯗꯒꯤ 2 ꯁꯨꯖꯤꯜꯂꯛꯄꯗꯣ ꯃꯌꯨꯝꯗ ꯐꯣꯟ ꯇꯧꯗꯣꯏꯅꯤ ꯍꯥꯏꯕꯒꯤ ꯅꯃꯥꯗ ꯔꯤꯌꯥꯅ ꯄꯤꯔꯝꯕ ꯅꯝꯕꯔꯗꯣ ꯑꯃꯨꯛ ꯇ꯭ꯔꯥꯏ ꯇꯧꯁꯤꯜꯂꯤ ꯉꯁꯤꯗꯤ ꯅꯝꯕꯔꯗꯨ ꯆꯠꯂꯦ ꯍꯜꯂꯣ ꯇꯥꯕ꯭ꯔꯣ ꯀꯅꯥꯅꯣ ꯈꯨꯝꯃꯔꯣꯏꯗ꯭ꯔꯣ ꯐꯣꯟ ꯇꯧꯔꯒ ꯇꯨꯃꯤꯟ ꯂꯩꯔꯤꯁꯦ ꯃꯔꯣꯜ ꯊꯣꯛꯇꯕ ꯃꯤꯔꯕ ꯑꯩꯅꯦ ꯍꯥ ꯀꯅꯥꯕ ꯔꯥꯖꯕꯤꯔ ꯑꯗꯨ ꯑꯩ ꯃꯤꯡꯅꯤ ꯑꯩꯅꯦ ꯅꯤꯇꯤ ꯁꯤꯕꯣ ꯍꯥ ꯅꯝꯕꯔꯁꯦ ꯅꯪ ꯐꯣꯟ ꯄꯥꯏꯕ꯭ꯔꯣ
ꯑꯩ ꯅꯝꯕꯔ ꯀꯅꯥꯗꯩ ꯂꯧꯒꯦ ꯍꯥꯟꯅ ꯈꯪꯕ꯭ꯔꯣ? ꯔꯤꯌꯥꯗꯩ ꯂꯧꯕꯅꯦ꯫ ꯀꯨꯏꯅ ꯇꯥꯔꯨꯗ꯭ꯔꯕ ꯈꯣꯟꯖꯦꯜ ꯇꯥꯕꯗ ꯍꯔꯥꯎꯔꯝꯕꯗꯣ ꯉꯥꯏꯍꯥꯛ ꯇꯨꯃꯤꯟ ꯂꯩꯈ꯭ꯔꯦ꯫ ꯂꯥꯟꯅꯗꯤ ꯈꯟꯅꯨꯀꯣ, ꯑꯩꯅ ꯂꯩꯅꯥꯗ ꯍꯪꯕꯗꯣ ꯁꯨꯝ ꯑꯦꯁ ꯑ ꯐ꯭ꯔꯦꯟ ꯑꯃ ꯑꯣꯏꯅ ꯍꯪꯈꯤꯕꯅꯤ, ꯅꯪꯒꯤ ꯄꯔꯁꯅꯦꯜꯕꯨꯗꯤ ꯑꯣꯏꯔꯦ꯫ ꯑꯩ ꯑꯗꯨ ꯁꯦꯡꯗꯣꯛꯀꯦ ꯇꯧꯕꯅꯤ, ꯃꯥꯅ ꯑꯩꯒꯤ ꯈꯪꯅꯕ ꯂꯩ ꯍꯥꯏꯕꯗꯣ ꯂꯩꯇꯦ꯫ ꯗꯦꯜꯂꯤꯒꯤ ꯃꯥꯅ ꯍꯥꯏꯖꯤꯜꯂꯤꯅꯤ, ꯑꯩ ꯌꯥꯝ ꯏꯀꯥꯏꯌꯦ ꯑꯗꯨꯗꯣ, ꯅꯪꯅꯁꯨ ꯂꯥꯟꯅ ꯂꯧꯔꯝꯒꯅꯤ꯫ ꯂꯧꯗꯦꯗ, ꯑꯗꯣ ꯁꯦꯡꯗꯤ ꯁꯦꯡꯉꯦꯀꯣ? ꯕꯕꯥ ꯍꯟꯗꯛ ꯊꯥꯡꯖꯗ ꯂꯥꯛꯑꯁꯨ ꯌꯥꯏꯌꯦ, ꯑꯗꯣ ꯅꯨꯡꯉꯥꯏꯗꯧꯕ ꯃꯇꯥ ꯑꯃ ꯌꯦꯡꯉꯨ꯫ ꯀꯥꯏꯗꯩ ꯕꯕꯥꯅꯣ? ꯑꯩꯔꯣ ꯑꯗꯨꯝ ꯄꯥꯔꯤꯗ, ꯁꯥꯔꯁꯨ ꯍꯧꯖꯤꯛ ꯊꯕꯛ ꯆꯠꯇꯣꯏꯒꯤ ꯂꯣꯏꯁꯤꯟꯕ ꯂꯣꯏꯔꯦ, ꯐꯣꯟ ꯄꯤꯈ꯭ꯔꯒꯦ, ꯍꯣꯔꯦꯟ ꯇꯧꯔꯛꯑꯒꯦꯀꯣ ꯕꯕꯥ꯫ ꯍꯌꯦꯡꯈꯩ ꯕꯕꯥ ꯀꯧꯗꯕ ꯌꯥꯔꯣꯏꯀꯣ, ꯅꯪꯒꯤꯗꯣ ꯁꯥꯔ ꯂꯥꯛꯄꯩ ꯋꯥ ꯊꯩꯗꯣꯛꯏ ꯅꯠꯇ꯭ꯔꯣ? ꯁꯦꯇꯔꯗꯦꯗꯣ ꯁꯣꯏꯗꯅ ꯂꯥꯛꯑꯣꯀꯣ ꯑꯗꯨꯗꯤ, ꯊꯝꯃꯒꯦ꯫ ꯏꯆꯥꯅꯨꯄꯤ, ꯁꯦꯇꯔꯗꯦ ꯉꯥꯏ ꯉꯝꯃꯔꯣꯏ, ꯍꯌꯦꯡ ꯍꯦꯛꯇ ꯂꯥꯛꯑꯒꯦ, ꯑꯗꯨꯒ ꯎꯅꯔꯁꯤ꯫ ꯅꯍꯥꯟꯈꯩ ꯂꯥꯛꯇꯕꯩ ꯅꯣꯠꯁ ꯄꯥꯏꯍꯟꯕ ꯇꯥꯕ ꯑꯗꯨꯗꯤ꯫ ꯊꯝꯃꯦ꯫ ꯏꯍꯦ, ꯑꯩ ꯄꯥꯏꯍꯧꯒꯦ ꯇꯧꯔꯒ ꯊꯝꯈ꯭ꯔꯕꯣ? ꯕꯕꯥꯗꯣ ꯁꯥꯔ ꯆꯠꯂꯅꯤ ꯍꯥꯏꯕꯗꯨꯗ ꯀꯣꯟꯅ ꯑꯣꯏꯅ ꯋꯥꯔꯤ ꯁꯥꯔꯁꯦꯅ ꯍꯥꯏꯔꯛꯄ꯫ ꯑꯩ ꯍꯜꯂꯛꯄꯒ ꯑꯃꯨꯛ ꯍꯣꯔꯦꯟ ꯍꯦꯛ ꯇꯧꯔꯣ, ꯅꯪꯉꯣꯟꯗ ꯐꯣꯟ ꯑꯃ ꯄꯥꯏꯍꯟꯕꯗꯤ ꯌꯥꯕꯅꯤ꯫ ꯑꯗꯨ ꯄꯥꯏꯕꯒꯤ ꯀꯥꯟꯅꯕꯗꯣ ꯊꯣꯏꯗꯣꯛꯅ ꯂꯩꯇꯕ꯭ꯔꯥ ꯈꯜꯂꯤ, ꯑꯩꯒꯤꯁꯦ ꯗꯔꯀꯥꯔ ꯂꯩꯔꯒ ꯑꯗꯨꯝ ꯁꯤꯖꯤꯟꯅꯕ ꯌꯥꯏꯗꯅꯀꯣ? ꯍꯣꯏ ꯁꯥꯔ, ꯑꯗꯣ ꯑꯩ ꯕꯕꯥꯗ ꯐꯣꯟ ꯇꯧꯗꯣꯏꯅꯦ, ꯍꯦꯛ ꯂꯥꯛꯄꯒ ꯐꯣꯟ ꯑꯃꯨꯛꯇ ꯄꯤꯌꯨꯀꯣ꯫ ꯍꯣꯏ ꯍꯣꯏ ꯍꯣꯏ꯫